ꯑꯁꯤ ꯅꯨꯡꯗꯥꯡ ꯐꯣꯡꯕ ꯆꯤꯐꯣꯡꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯣꯝꯒꯠꯆꯔꯒ ꯃꯌꯥꯝꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯆꯍꯤ ꯆꯨꯞꯄ ꯂꯒꯥꯎ ꯈꯥꯎꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ 19 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯗꯤ ꯑꯣꯏꯔꯦ ꯃꯌꯥꯝ, ꯑꯃꯁꯨꯡ ꯇꯥꯕꯗ ꯌꯥꯝꯅꯗꯤ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯅꯤ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯀꯛꯆꯤꯡ ꯈꯨꯂꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯆꯍꯤ ꯆꯨꯞꯄ ꯂꯒꯥꯎ ꯈꯥꯎꯕꯒꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ 19 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯂꯥꯏꯆꯠ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯆꯍꯤ 35 ꯔꯣꯝ ꯁꯨꯔꯦ꯫ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝ ꯑꯁꯤ ꯆꯍꯤ ꯆꯨꯞꯄ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯣꯏꯅ ꯆꯠꯂꯒ ꯂꯒꯥꯎ ꯈꯥꯎꯕꯒꯤ ꯊꯕꯛ ꯇꯧꯕꯅꯤ꯫ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 7ꯗ ꯃꯤꯑꯣꯏ ꯑꯁꯤ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯅꯝꯗꯨꯅ ꯀꯣꯚꯤꯗ-19 ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯣꯛꯇꯣꯕꯔ 10ꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯆꯥ ꯇꯦꯁ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯃꯨꯛ ꯑꯣꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏ 10 ꯑꯗꯨ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯀꯛꯆꯤꯡ ꯈꯨꯂꯥꯛꯄꯝ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯤꯕꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯆꯍꯤ ꯆꯨꯞꯄ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯒꯥꯎ ꯈꯥꯎꯕꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯆꯠꯂꯝꯕ ꯃꯐꯝꯁꯤꯡꯗꯁꯨ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯀꯣꯟꯕ ꯑꯣꯏꯅ ꯑꯣꯛꯇꯣꯕꯔ 9 ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯥꯡꯉꯊꯦꯜꯒꯤ ꯃꯐꯝ ꯑꯃꯗꯁꯨ ꯂꯒꯥꯎ ꯈꯥꯎꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯃꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯄꯥꯎꯔꯥꯕꯤꯒꯤ ꯏꯪꯈꯣꯜ ꯀꯣꯂꯨꯞ ꯑꯃꯗ ꯃꯤꯑꯣꯏ 10 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯦ꯫ ꯇꯁꯦꯡꯅꯃꯛꯅꯤ ꯃꯌꯥꯝ, ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯁꯤꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯤ ꯂꯥꯏꯆꯠ C-19 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯤ ꯃꯌꯥꯝ, ꯍꯥꯏꯗꯤ ꯑꯃꯗꯒꯤꯅ ꯑꯃꯗ ꯂꯧꯅꯕꯁꯤ ꯌꯥꯝꯅꯃꯛ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯛꯂꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ꯫ ꯃꯁꯤꯒꯤ ꯀꯟꯇꯦꯟꯠꯁꯤ ꯃꯌꯥꯝ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 3ꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯋꯨꯝꯕꯨꯡꯗ ꯂꯩꯕ FCI ꯒꯣꯗꯥꯎꯟꯗ ꯊꯕꯛ ꯇꯧꯕ ꯁꯤꯟꯃꯤ 9, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ 2 ꯄꯨꯟꯅ ꯃꯤꯑꯣꯏ 9 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯃꯤꯑꯣꯏ 9 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯎꯔꯥꯕꯤ ꯂꯩꯇꯣꯡꯕꯝ ꯀꯣꯂꯨꯞꯇ ꯂꯩꯕ ꯁꯤꯟꯃꯤ ꯑꯃ ꯌꯥꯎꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟꯃꯤ ꯑꯁꯤꯒꯤ ꯏꯪꯈꯣꯜ ꯀꯣꯂꯨꯞ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯌꯥꯎꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯤꯟꯃꯤ ꯑꯁꯤꯒꯤ ꯏꯃꯨꯡ ꯂꯩꯇꯣꯡꯕꯝ ꯀꯣꯂꯨꯞ ꯑꯁꯤꯗ ꯊꯥ ꯑꯁꯤꯒꯤ 10ꯗ ꯀꯣꯚꯤꯗ-19 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 6 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯉꯔꯥꯡ ꯑꯃꯨꯛ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯤꯑꯣꯏ 10 ꯑꯃꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯏꯪꯈꯣꯜ ꯀꯣꯂꯨꯞ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯃꯊꯪ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄ ꯑꯁꯤꯗꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯀꯣꯏꯔꯦꯡꯒꯩꯗ ꯂꯩꯕ CMC ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯉꯔꯥꯡ ꯀꯣꯚꯤꯗ-19 ꯇꯦꯁ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯪꯈꯣꯜ ꯀꯣꯂꯨꯞ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯑꯣꯏ 10 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯂꯥꯏꯆꯠ ꯑꯁꯤ ꯑꯍꯥꯟꯕꯗ ꯂꯩꯇꯣꯡꯕꯝꯒꯤ ꯏꯃꯨꯡꯗ ꯁꯟꯗꯣꯛꯄ ꯍꯧꯔꯛꯄꯗꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯕ ꯁꯥꯄꯝꯒꯤ ꯏꯃꯨꯡꯗ, ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯇꯈꯦꯜꯂꯝꯕꯝꯒꯤ ꯏꯃꯨꯡꯗ ꯃꯊꯪ ꯁꯟꯗꯣꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯏꯪꯈꯣꯜ ꯀꯣꯂꯨꯞꯁꯤꯡꯗ ꯁꯟꯗꯣꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯏꯃꯨꯡꯁꯤꯡ ꯑꯁꯤꯅ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯡ ꯐꯤꯚꯝ ꯆꯥꯗꯕ ꯌꯨꯝꯒꯤ ꯑꯄꯤꯛꯄ ꯀꯥ ꯑꯃꯗ ꯃꯤꯑꯣꯏ ꯀꯌꯥ ꯄꯨꯟꯅ ꯂꯩꯁꯤꯟꯕ ꯌꯥꯎꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯧꯈꯠꯇꯅ ꯑꯗꯨꯃꯛ ꯂꯩꯕ ꯃꯔꯝꯅ ꯂꯥꯏꯆꯠ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯟꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯏꯝꯐꯥꯜ ꯏꯁꯀꯤ CMO ꯑꯣꯏꯔꯤꯕꯤ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯅꯕ ꯃꯇꯝꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯏꯅ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯑꯋꯥꯠꯄ ꯂꯩꯕꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯂꯧꯈꯠꯄ ꯉꯝꯗꯕꯅꯤ꯫ ꯉꯁꯤꯃꯛ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯃꯔꯤ ꯂꯩꯅꯕ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯊꯝꯗꯨꯅ ꯂꯥꯌꯦꯡ ꯆꯠꯊꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯂꯥꯏꯆꯠ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯁꯟꯗꯣꯔꯛꯇꯅꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯂꯧꯈꯠꯅꯕꯁꯨ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯣꯚꯤꯗ-19 ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯅꯝꯕꯔ 201 ꯉꯁꯤ ꯇꯥꯡ 12 ꯊꯥ 10 ꯏꯪ 2020 ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯉꯁꯤ ꯄꯨꯡ 10:03 ꯑꯣꯏꯅ ꯊꯥꯗꯣꯔꯛꯄ ꯄ꯭ꯔꯦꯁ ꯔꯤꯂꯤꯖꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ, ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19ꯅ ꯅꯥꯟꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡꯁꯤ ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟꯗꯒꯤ ꯄꯨꯟꯅ ꯃꯤꯑꯣꯏ 229ꯅꯤ꯫ 229ꯁꯤ ꯃꯤꯑꯣꯏ 110 ꯑꯃꯅ ꯅꯨꯄꯥꯅꯤ, ꯑꯗꯨꯒ ꯃꯤꯑꯣꯏ 113 ꯑꯃꯅ ꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ 8 ꯑꯃꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁꯇꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯔꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ꯫ ꯑꯃꯁꯨꯡ ꯉꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ 33, ꯏꯝꯐꯥꯜ ꯏꯁꯇꯒꯤ 132, ꯆꯥꯟꯗꯦꯜꯗꯒꯤ 1, ꯀꯛꯆꯤꯡꯗꯒꯤ 1, ꯀꯥꯡꯄꯣꯛꯄꯤꯗꯒꯤ 1, ꯕꯤꯁꯅꯨꯄꯨꯔꯗꯒꯤ 3, ꯊꯧꯕꯥꯜꯗꯒꯤ 8, ꯖꯤꯔꯤꯕꯥꯝꯗꯒꯤ 1, ꯕꯤꯁꯅꯨꯄꯨꯔꯗꯒꯤ 2, ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ 4, ꯇꯃꯦꯡꯂꯣꯡꯗꯒꯤ 3, ꯎꯈ꯭ꯔꯨꯜꯗꯒꯤ 2, ꯅꯣꯅꯦꯗꯒꯤ 3ꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁꯇꯒꯤ
मियोय अहुम अमदी अतोप्पा मफमदगी हलाकाना मखोय पॉजिटिव ओय हाबिसि खंगिबनी अदुगा अतोप्पा लेमहौरिबा मियोय सिंगसिदी लोकल ट्रांसमिशन हाइरी ट्रेवल स्टोरी लेते बंगातनी अदुगा मखोय सिंगसे जु लखरपम थोकपा सेक्सुअल थोरांगसिंग लोइनामा लखरख्रे मखोय जु कोविड केयर फैसिलिटी द शिफ्ट तौख्रे अमसुंग मखोय कॉन्ट्रैक्टर सिंग न तौबा अदुगुंबा सिंग मेजरमेंट सिंग लोइना लखरख्रे अदुगा ngasi पुंग कुनगा मरिदा मणिपुर कोविड-19 पॉजिटिव ओइदुना मियोय अनि सिख्रे लाइकिद्रे मियोय अनि अदुदी अहान बसिना नुपानी माक सही निफुगतरे सुरे माक इम्फाल ईस्ट तगिनी अदु अकोन बसिना सही यांखै गुमदोय सुरे माक सि इम्फाल वेस्ट तगिनी हरि मखोय सिंगसि जेनिम्स त लाइकिदबने हरि अदुगा मणिपुर कोविड-19 ना सियनकिबा अपुन मियोय मसिंगना मौद्रागो हुमदोय सुरे अदुगा ngasi कोविड-19 गी फरक्तुना रिसर्च तौकिबा अपुनबा ngasi गी ओबा मियोय मसिंगना सनी अहुमनि हाइरी अमसुंग अपुनबो ओइना मणिपुर कोविड-19 नानकिबा अपुनबा मसिंगसी लिसिंग तराव हुमदुगे चंवागा यांखैगा तरुक योक्सिलगले मैम मसी सिंगसिगी मनुंगदा जनरल पॉपुलेशन दगी लिसिंग तरा मथोइगा सुपनगी तरागा हुमदोइनी अमसुंग सेंट्रल सिक्योरिटी पर्सनल दगिना लिसिंग अनिगा चंवागा निफुगा हुमदोइनी अदुगा अतोप्पा अपुनबा रिकवर केस की मसिंगना लिसिंग तरागा 7 का सुपनगी 8 सुख्रे अदुगा सिगी मनुंगसिदा जनरल पॉपुलेशन दगी लिसिंग निपान चंवागा तरागा निपानी अमसुंग सेंट्रल सिक्योरिटी फोर्स दगिना सुपनगी लिसिंग अनिगा चामगा मार्फुगा मापनी हाइरी अदुगा अपुनबो ओइना हजि एक्टिव केस दा नहालगा लाइदिबा मणिपुर दा कोविड-19 अपुनबा मसिंगसि लिसिंग अनिगा 7 का यांखैगा तरुनी सिगी मनुंगसिदा जनरल पॉपुलेशन दगी लिसिंग अनिगा सुपनगी समरीगा तरुनी अमसुंग सेंट्रल सिक्योरिटी पर्सनल दगिना सहुंगा यांखैगा मगनी अदुगा हजि रिकवरी रेट सि 78.98% लाइदि हैनसु सिगी प्रेस रिलीज ना थदरक पासिरोल सिना मखाताना सुफुंदुरकली लोइसिलकपोइना कंटेंट मचांग हतंग मयामदा शेयर तौजरमगे असुकना अक्टोबर 15 गी अयुक पुंग 3 तगी नुमिदांग वैरम पुंग 3 फावबा जनरल स्ट्राइक लाउथोकलै एशिया गी मनिंग तंबा लैंगाक सिंगी मनुंगदा मनिंग तमलंबा कंगलाइपाक मणिपुर ब इंग्लिश सिंगमुगा समापन निपुगा मपन गी सेप्टेम्बर 19 दा नमदुना मेजर एग्रीमेंट खुयेक पिहन की अमदी सही सिगी अक्टोबर 15 ददी इंडिया डोमिनियन गी मनुंगदा तिनसिनख्रे हाइना आइन थिंग्रबा लहौलुप पब्लिसिटी कमिटी अलायंस फॉर सोशलिस्ट यूनिट कंगलाइपाक असुकी कन्वेनर एस मंगल न थदरकपा सेरोल द हाइरी पाव सिना मखाताना हाई असुकना इंडियाना कंगलाइपाक मणिपुर बु नमफुदा लौसिनखिबा सिगी मायोक्ता कंगलाइपाक मणिपुर गी लहौलुपसिंग अमदी मियाम पुन्ना हौखिबा सही कियागी ममांगदगी सही खुदिंगी यानिंगदबा फुंगदोक्तुना इंडियाना मणिपुर बु नमदुना लौसिनखिबा नमित अक्टोबर गी तांग 15 असि जनरल स्ट्राइक लाथोक्तुना लाकली अमदी नमित असिबु अमम्बा नुमित हाइबना सिंगबा तोंगानबा ममिंग थोंदुना यानिंगदबगी थोरंग पांगथुरगली हाइनसु पाउसिएसिना मखाताना फोंदुरगली मैम ngasiगidi पाउसि मतांग साइलु सिंजरगे दुवा हेंग अयु ngata मु अयु ngata फोंगबा सिफोंग सिंगगी मरुइबा पाउ खोंगा चरगा मैमनु शेयर तौजरगे थैंक यू।